Kukizau Council na BJP gi Santos amasum sambita hai. Mitai MLA singna hairabasu popular government CM political settlement hana purakadabani haiba. Manipur anoba popular ministry ama CM gi mayuk Kukizau Council na lepte adubo haujuk laidiba phibam asida anoba lengak samlakpada furup asigi mihut sing yauningdi hairi. Tha asigi taragani thuri Imphal thunglaraba matung ahing leklaga mathangi numit oiriba haibadi nan BJP ki National President BL Santos amasum North East ki in charge summit Susampur district satuna Kukizau gi MLA sing unaduna wari sanakhibaga loinana Manipur gi Kukizau furup singi CSO singi apun lup ama oiriba Kukizau Council ejat sigi makedigi mitai MLA singna anoba popular government ama CM nana demand tawrabasu masibu CM dringa gi mamangda Kukizau furup singi political settlement hana purakadabani haina phongdokre haidi haribo wapumasi BL Santos amasum sambit helicopter tongduna Champurda satkhiba khongchata ejat sigi makedigi BJP gi central leader anisiki maphamda khangankhibani haidi Russia ki masing yamlaba drone amasum missile singna Kiev ta strike satakri Russia ki force singna ngarang ayuk Ukraine ki konung Kiev ki district ayamba masing yamlaba drone amading missile singna attack satakri haina mafam adu ki official singna phongdokli Ukraine emergency services ki mekedi ki phongdorak pare attack adu da miyo ama siki amasum taraga mangana asu opanangki masida sinatana city edu ki tuan mafam singna mai sakhiba madi akai toi marakti ki miyo nifu henba miyo singsu kanmangam khiri Russia na Ukraine gi mathata kumja English singani ga kungani thogi February thadagi mapung pha balan sata bahoraki ba dugi makha tarak poina lalong da ahong ba khapurak tuna Ukraine gi infrastructure sing da target tawba attack kaya rum satharakli maru oina energy facility amasum real 60m sing asida kan attack satharakpani loinana misam leipa mafam sing attack sathabagi pau kya amas lakli amaromda Ukraine gi makai digi su Russia gi energy infrastructure sing da asigum attack kya sathaduna Russia gi infrastructure sing sokan bakhtana tana leba adugi tuan mafam sing da mai phangdapigi khodong sadaba kya amasu thokali ngarang Russia gi makai digi satharakhibe attack adu Kiev ta leba yamna maru oiba infrastructure target tawrakhibani haina Kiev ki regional military administration gi mako oiriba mikol rakhi mafam adu ki official singna miyam da lakadoriba numit khrani asida mai amadi ising gi supply sing adu hana phanglamba adugumna phanglaktaba yabigi section wahai sing thamki Ukraine gi military administration gi lusing oiriba taimuk thasen kon Russia bo misam leinaba building sing di attack tharakpagi damak maral sikhi Kiev ki district ayambada lairiba awangba building sing soktaba yaudre Ukraine nungsup leibak sing dagi luraba tanpam asida mateng phangnana yamna kana wari sanari Pauning Kol Pauksig editorial memna thamjari popular government si pak siam loidori Manipur popular government ama siam naba manglan mang phaunaba ngamloidabagi phibam amada lakpagum tawri popular government ama siam matamna Kukizau MLA sing yaudaba sukya yadi Center ki BJP party ki national leader ani Manipur laktun Manipur ki BJP MLA sing unaduna kaya khannabagi pawdi lei adubo popular government siam nabagi wafamdi thayai nana thamli national leader ani na relief camp de lairib IDP singi phibam su yengsingki popular government ama semnaba honariba sida Kukizau gi mapangal khalaba CSO khara amadi khulai paiba militant group kharana popular government ama semlaklabadi Kukizau furuki MLA sing saruk yaba yaroi makoina popular government semlak matamda saruk yaba tarabdi makogi matak Ahakpa Cheirak Mei gani haiba wapam ama lairi so sampoda lusingba anina Satuna Kukizau MLA khara unabaduda makhoigi maikaidigi popular government ama semaningwi apama phongdokhriba natragana government sembagi mahutta kumja English singaniga kunga tareta pangthokodoriba Manipur legislative assembly gi matam leptriba phawba PR lenga adumak lehenba pamlibra haibadu khangmangamdana lairiba phiba masida anobo popular government ama semnaba honariba sida oigadra haibasini adubu India lenga na tawbu tawge hairabadi karisu Laitaba thamangi India lengana Manipur miyam gi khalaga ingtapa Manipur ama purangna bo honarabadi nahanna ingtapa lairagani India lenga amadi Kukizau ani sigi manungda karino ama leibana popular government asi semloi dawribra haibasi hangnari bo hangni Hamas na lanpha amagi haksang sinnarakre pirakadaba watlibasi ahum khakta ngairi English singani ga kungo humdo gi October 3 ta Palestinians terrorist group Hamas na Israel attack tawa matamda Gaza Strip da puki balan passing marakta ngasi haksang ama kusinarakibaga iroinana terrorist group asina pithorakadaba watlibasi haksang ahum kakta ngaikri hai Israeli authority haksang adu
Meni haina masak khangli magna kha Israel da leiba kebos beri dagi phakibani eti adu ma ki nupi numit adu da sikhi Hamas amasum atopa terrorist group Islamic Jihad na phongdokibagi matungina gorda ke haksang adu kha Israel dagi recover tawkibani hari haukiba October 10 da Hamas amasum Israel gi marakta ceasefire tawkraba matungda lanpha kunga manga gi haksang kusinnakhre Hamas na pirakadaba waliba haksang ahum adu kadaida leiribano haiba khangdri adubo terrorist group asina haksang sinnarakpa matamda madu ate akai maraktagi lakholaklaga pirakpagi mata uli matam yamna sanghanba adu masina maram oiri godar asi sinpham nai football sanaba mi hoini marks Israeli military da yauraba matungda English ngamaga samapan ga humdra ga humdoigi Middle East land saruk yakhi marksi kebos beri da tuan phampai tuna lakhi eri ceasefire gi yanabagi matungina terrorist na haksang ama sinnarakpa khudingi Israel na Palestinians taraga manga gi haksang pithokli ceasefire hek tawkraba matungda haujuk power Israel na sinnarakhiba haksang masingsi sahunga taraga manga yaukhre haina Gaza gi health ministry na haikena su paus na makatari Gaza strip ta park sana mak takhan ki ba maram na haksang recover tawbigi thaba asi yamna luri haina Hamas na ki lemhauriba lanpa ahum ki haksang adu su recover tawgada buwali haina Hamas na phongdokli haina su paus su makatari haksang ahum asi khusinaba matamda ceasefire gi ahanba tangka asi loisingadauri masigi matungda yamna luba ani supu tangkak sathaba ngamgadra haibisi kana singnari United States ki President Donald Trump na hawdokhiba point kun gi plan matungin ahingba amasum asiba lanpha punamak sinnaraba matungda ISF International Stabilization Force linkhatuna Gaza da operate tahonba Palestinian faction amata yahundana Democratic Palestinian sarkar ama semba amasum Hamas khulai thadohanba yauri Israel gi akanba military action na maram oiduna point sing Hamas na yadi yathokre adubu mokoi hauzik khulai thadokpa ngamgadra haibisi arubo hangoiri Israel gi oinadi ingthana oirabasu natragana nampudo oirabasu Hamas khulai thadokangani haina wasakli masina maram oiduna ceasefire makasa thabak ngamnaba matamda akanba lan amuk haurakadra haina singnari Englishingani ga kungo humdoi October 3 Hamas na lusingba Palestinians Kangphal Atia masuk samudra degi kha Israel landaduna milising magasani rom mai thaduna mangakaktuna masum nupi sing rap tawduna hattokhre duga saniga yankhaiga mathoina pharaga Gaza da singchin khibadegi Gaza strip ta mamang amukta ukhidriba mongda lan thopani matamdudegi Israeli forces na satharakpa action da Palestinian lising humfuga mathoiga chamagi matakta sikri makhoi sigi manungda terrorist kaya marum yawi hairene su paus da makhatana phongdokli Amaromdana Ukraine da Russia gi akan be aerial attack ta miyoi mari siri hairi Ukraine gi mafum kya maru oina capital keep the Russian forces na drone amasum missile kaya marum kapsinduna attack tawbada mi yamdrabda mari sikre kungatre na sokre mafum kya da mai sakre amasum keep ki district kya ati akaina wai saikre na pawi source ngamana makhata na phongdorakli